Miyoi tara manga amasu nongna test tawbada COVID-19 positive oire. Ngarang athengbada Jenims da miyoi ahum amade Rims da miyoi tara nithoi test tawbada positive oire haina confirm tawki. Nauna positive oikraba singi manungda Thoubaldagi taru, Ukhruldagi manga, Kangpokpidagi ahum amade Imphaldagi amani. Hauzik sabagi chang hengalakpa amade nong tadabana maram oiraga mafam ayambada leiriba turel amade Pukri sing ising kangkibana maram oiduna Khangabok Kendragi miyam amade Anirak lokpi tawriba longmi singdasu awaba kaya marum mayok narakpa maramna ngasi Water Resources Department gi staff sing yauna BJP Manipur Pradesh ki former Vice President Thoksom Jadumani na hakthengna chatuna Mapitel Hills Range da leiriba mafogdam amade nongpo kaithel manbi da leiba Thoubal Veres dage ising thanaba yengsinkhre Quarantine center sing da leiriba nupi sing masamau fana leinaba amade khudong chadaba lakpada mateng oinaba Bright Enterprises na puthokpa sanitary napkins ningol khudol amade organic lotus ting ase Langthabal AC gi manungda leiba standard robot ta hangba quarantine center da nupi sing da khudol tamkhre Aikhoi miyamna u chara tharibani haiduna pangthada thabagi mahuta thariba khara du hingnaba hounaba oina thasi haina Hana Minister oiramba BJP Manipur Pradesh ke spokesperson aduga Yaripok Universal College ki chairman Dr. Nimaichan Luwang na miyamda appeal tawrakle ngasi Thoubal Wangkhem Huidrom Laikai da leiba Yaripok Universal College ta college adugi managing committee na sindana World Environment Day ga mari leina na pangthokpa u chara thabagi thoram amada saruk yakhiba Dr. Nimaichan Luwang na phongdukhibani United NGOs Forum Yaripok ki chairman Kaisam Ningthem Jauna Andro AC gi miyoi singda COVID-19 ga mari leinana cheng kilo manga yenthokre haire ngasi Tulihal Gram Panchayat ki mafam singda ahan boina cheng sing adu yenthokhe amadi makhatana topa mafam singda su yenthokhi gani haire